पाउसेद युमफम ओइबा मरुइबा पाउ खरा अपडेट तौजरे वेस्ट बेंगल केरला असम द हाना सरकार पाइरम बसिंगना अबोक हाना सरकार पाइरगाने लाइबागसी की ओइना तोंगन तोंगन बस स्टेट मरी असम वेस्ट बेंगल तमिलनाडु केरला अमरी यूनियन टेरिटोरी पडिसरी की मिखल पांथोकेबगी भोट मसिंग असी अयुपुंग निपान दगी थीबा होख्रे हजु फबुद फंगब ट्रेन द वेस्ट बेंगल द तृणमूल कांग्रेस न केरला द लेफ्ट एलडीएफ न असम द बीजेपी न सरकार पाइबा याबगी चाउना थाजबा लेरे वेस्ट बेंगल की सीट चनी मरफुद्रा मरी लेबा हजु फाउद फंगब ट्रेन द तृणमूल कांग्रेस न सीट चनी सुकना तरेत चाउना लिट तौदुना चले बीजेपी न सीट मरफु लेफ्ट न अमा अतई अतई न मरी ने असम की सीट चाम कुंतरुक की मिखल की हजु फाउब फंगब ट्रेन द बीजेपी न हुंफुदरा आयन सिन निफुग तरेत एजीपी न जेरो अतई अतई न मापन द लिट तौदुना चले सीट चाम ग निफु की हजु फाउब फंगब ट्रेन द लेफ्ट एलडीएफ न सीट मरफुग तरुक यूडीएफ न 24 एनडीए न मरी अतई अतई न मापन द लिट दौदुना चले सीट चनी कुंठा मरी लेब तमिलनाडु की हजु फाउब द फंगब ट्रेन द डीएम के न सीट चाम कुंठा ग मापन एआईएडीएम के न सीट मरफु एमएमएन न अमा अतई अतई न तराग मरी द लिट दौरे यूनियन टेरिटोरी की पडिसरी की सीट कुंठा की हजु फाउब द फंगब ट्रेन द बीजेपी न सीट तराग तरुक कांग्रेस न तराग निथोय एएमएमकेओ न जेरो अतई न अमा द लिट दौदुना चले वेस्ट बेंगल द तृणमूल कांग्रेस न चाउना माइ पालकपद दल की कर्मी सिंह न चाउना नोंगाइबा फोंदोकनाख्रे अमरोम द इलेक्शन कमीशन ऑफ इंडिया न मिखल पांगथोकलिबा स्टेट मंगा की चीफ सेक्रेटरी सिंह न खगनखिबगी मतुंगिना मिखल की फल हाइदोकपद हराउ तेंबा फोंदोकपसिंग की मदक्ता एफआईआर लौदुना सस्पेंड तौनरबा खगनखरे आइरे अमरोम दना कांग्रेस की मसिन चटपा अभिषेक मोनु सिंधी लेफ्ट की दुसिंग प्रकाश करकना तृणमूल कांग्रेस न वेस्ट बेंगल द अबुखन माइ पालकपा असि अफब परफॉर्मेंस ने आइखरे तृणमूल कांग्रेस की मसिन चटपा अमद फोंदोकिबद वेस्ट बेंगल द दोल असिना अमुखन माइ पाक्तुना सरकार पाइगदोरिबसि दोल असिगी असुब माइ पाकपने न्यामना थाजबिबा अमदि नुंसिबिबदगी दोल असिना मिखल असिदा माइ पाकपा ngamgebane आइखे अमरोमदना तमिलनाडु द हाना सरकार पाइरिबा एआईडीएम के सीट मरफु खक्त डिलीट तौदना यामना नेमना लेहौबना हाना सरकार पाइबगी आशा उद्रे डीएम के न सीट चाम कुंठा मपद डिलीट तौदना स्टेट असिदा सरकार सेंब याबगी अतोप लेरे एमएमएन न अमा अतई न तराग मरी फंगतुना लेट तौरे पडिसरी द ऑपोजिशन बीजेपी न सरकार पाइबगी थाजबा लेरे हाइरे मखा तरकपा अतोप पाउ अमदना फुरुप के सक्तम ngakpa ngamdaba lamdam asigi apunbagi saktam ngaknaba khonabada yellow misingna masa masa gi saktam ngaknaba hingnaba khonaba mathau tai yellow misingna makoi masa gi nat ki chanabi pokpadagi siba phawba thorom pareng sing ngakna chatrabade kaidongwaida saktam ngakna hingba ngamloi loina furpasi gi ariba khubam sing ngak senba amati masak thokna sengpa chagatpa mathau tai laiwai khraba ipa ipu singna masadagi chintaba humang amati angang ba ikheng tungki birol macha masu singi damak yektuna थंबीरम बंगमखै की असित संबल खजन तुना ngak chen don thamba gambagi pangal lai gadabane loina lamdam masida mahausa dagi sagon rakiba cha ujek amadi upal ifal na chingbasu nungsi bang hambaga iroina da ngak chen don thamba mathau tai hauji goirba lamdam masigi yelongbi kanglup sina magi magi chanabi yokat na bakona baki mahutta miram gi chanabi lining laichon phijet chakcha wangang changa puna miram gi mathau tambana chawkat pani haina lobadagi nat ki saktam ngak pangam dana bagi phibam lairakibadagi i masal gi marakta thaksi kasi kairakpa made नुंसी चानाबगी चाग हंथरप उब फंगलिबा असि लाइबक थीबने फुरुबसी की मियाम की मरक्ता मपानत मपुनत की चनबी तुंग ओइनरगा मिरम की चनबीबो मसागी चनबीनी हाइन लौदुना मीकिन ममाबो मसक फजेबिनी हाइदुना इमा कौबा अपोकपि ममाबुना मसक थीबिनी हाइन लौबा मियोइ की मसिंग नोंबा नोंबगी हंगलखिबदगे लमदम मसिगी चनबी सक्तम लेखा तारखिबदगी कल्चर लैतबा खुनाई अमगी फिबम तलैरखिबदगे अतोप कांगलु की मियोसिना अंतब मियंग द यंगबत नतना ख्वाइदगी हंथब थाकी मियोइ ओइना लौनरे पुरुबसी की ख्वाइदगी लबक थीबदी येलो मिसिंग की मरक्तगी मरम की चनबी मिरम की चनबी थादो मरम की चनबी थादोक्तुना मिरम की चनबी दा लाइमिंग लौतुना बापा मपु की खुबम यखाइ थुगाइतुना मगन बगी थबक फावबा चथबा उबा फंगले खुदम मोइना मैतै ख्रिस्तान चटपसिना पुरुबसी की मियाम की ख्वाइदगी लुना अमति लुमना जुमथों कुदंगी इरात तौनी पांगथोकनरिबा लाइनिंग थौ सनामै की खुबम फावबा यखाइ थुगाइबगी थबक चथबा यावरे असिगुम मखल की मियोसिंग अदुना खुरकी इन लाइचा अदुना फुरुकी सक्तम द चाउना सिंगनबगी थौदौ चथरे थौंग असि अदुंगाई इंग्लिशिंग अमगा चट्रेट सुकना मपन की मतमदा शांतिदास गोसाई कौबा मयांग मचा लंबोइबा अमना निंगथौ पामहैबगा लक्तुनरगा पुया मै थाबा सनामहि कोलु यैखाइबा अमदि अरुबा लैफमलन क्या महन तखनदुना रामागी धर्म संदोकनबा होनरखिबा सिबि रिलीजियस वारफेयर अदुना पांखकनि लवे कांगलाइपाक मणिपुर खुनाई की हौजिक ओरिबा मराइबाक असि फुरुप असिगे हेलौ मिसिंगदा खनथपा वाटपदगी
mapot natana mapot charubu ki miramlen gi saru langta thoki badagi orakhi bani lawe puruba mana masagi lon mayek lining laison amadi pok badagi siba phawu gi chanabi thoram pareng gak da chat pangam drabade puruba dugi nat ki saktam ngak pangam loy loina apun bagi saktam su ngak pangam lak tabadagi maram dambu miramlen oikhi bai basi ahuna sane Fivmsida akhoi gi purup Kanglaipak Manipur khunai da thoklabra haiba wang leire Kanglaipak Manipur yellow missing oiba top top lon mayek lining laison thaksi kasi laingak lon na chingba amata watana sagona duna lerakhiba aduna maram oiraga maleng bi myamna purup amari haina sakhangle karigumba purup amagi laifam thokpa masaki lon mayek lining laison laitaba kanglup adu purup amani haina maleng gi labak sina sakhang bangamde adu ba purup asigi yellow missing na masapaki saktam ngak na hing bangam dabadagi ngamdabagi thakta lerakhiba asina purup asi maleng gi lemai taki mutki kadawrabra haibagi chauna bi paibal lerakibane maraga sida drug puduna lakpa police ama IRB ama suspend tawkhre ngarang nungtil pung ahum lom tabada drug puduna lakpa police ama IRB ama thabak taki suspend tawkhre masigi matang de Imphal East ki SP S Sugeschandra mahaki office ta pangthok pawmi sing unaduna phongthok kibada drug kona na farapa police adu namairakpam likma pa mitai sahi kontra apokpa yen ingo chauba basi khong mamang lekai dagine mak porompat police ki person ne atopa aduna tarit suba IRB ki person ne maidam raju sahi kontra ka taruk apokpa chauba singthamai makha khongnang phaidek pidagine makhoi ani dagi heroin gram powder nipan amasung tarit phangle drug sing asi kadai dagi lorkhibano hangbada kyam gai muslim daleba MD Abdul Hakim Elias Khalik amade MD Salam ani dagi lorkhibani haiba khang bangamle Mioi ani asidagi su heroin gram tarit amadi tarafagale drug yon bagi sanfam lupa lising kun tarit su phangle SB namakat takibada police amasung IRB person ani asinung thil kyam gai khangan ba masa ibungo lai khurum pham manaktagi laikai miyamna pharaba matung irilbung police ta senarakibane makha tarakba atopa pau amadana haukiba pung kun mari da Mioi lakh homgali singmar fudrani thoi positive oire 2.15 lakh Leikhidre laibaga sida COVID-19 na naba nongmagi hengkalakpa kaloina na hauja pawbada active case asukimatik khangwang wangle haukiba pung kun mari da Mioi lakh homgali singmar fudrani thoi nongna positive koi baga loina na pungpham asimaktada Mioi 2.15 lakh Leikhidre masi tharaga haujik pawbada lebak asida positive case Kodi ama lakh marfudra manga ising yang ka tarit chamri yang ka tarit jaukhre Leikhidabana lakh ani ga lising tara manga samngani fugani thoine nabadagi pharapana koti ama lakh yang ka mapan lising marfudra ni thoi chani umpudra ma thoine laibaga si goina hojek pawda COVID-19 vaccine kap thoki masinga se 15.68 crore jaure han agency ki pauna aire nagalamrom da jila parishad member ki jumda bom langsilamle ngarang ayu pung manga pakhairum tabada Imphal East ki porompat police station ki manung chanba Khetrigau Nongjai Leikai de Leiba Khetrigau Jila Parishad member Nazarun Islam sahi yang kai manga suraba ki jumda masakang da basing nama ki jumgi gate hand grenade ama thamlamle Leikai ki miyamna thengnarakpada ki police ta pau piraba matung lauthoklaga ayu pung nipan makhairum tabada awasing da bakhain kre bom kanana tharambano aiba khangbangamdre demand ga mari leinaba oiramgani haina thajanari thogdogadu ga mari leina police na case ama lokhotuna makhataba investigation chathakre afa apun ki paudi fresh ta phangde Magha tarakba atopa pau amadasu Eema Ebelsing pot yonba thingi haiduna police ta chei pairaga koitan tannakhre COVID-19 laisad asida ki ngak thoknaba khonaringai serak asida Manipur gi tongan ba mafam da angak pathauduk ke toina thoragle angak pathauduk sing asigi manung channa COVID-19 laisad ta ki ngak thokna ba containment zone lauk thoktuna miyam punba kaithel phamba dukan thok hangmana singba loinana Miyam jatok sasin tawbagi marak asida nomagi sara tanjariba Eema Ebelsing bo kaithel phamba thingi aibagi dhamakta law and order ngakpada asoba thotang loriba police person singda Eema Ebelsing na sahi paiduna koitan tannakhre angakpa thodok asi ngarang nongtil pung homlom taba matamda wangoi police ki manung channa leiba sabaro kaithel thokibane kaithel aduda halloirba Eema kharana mana masing jonana ba potpham phamna ba hodarapada police person singna phamba yaroi aina thingba pikhe Maduda potpham phambi ahal oirabi Eema anina saisang ama paratuna police person aduda phugadabagi koitan tanakhe maduda police person sing adusu Eema Ebelsing adubo ikai khumdabu utuna question chenduna khangkhe hariba dogdok asigi video footage adu social media da sandorpadagi viral oikhe maduda COVID-19 laisat thengna bu honaringai cherak asida nongmagi puksak tana bu honabada Eema Ebelsing amri sinmi kya thengnariba awaba kya gi thodok asina angakpa thodok amasu helakle Phabung chani jangkai amadi chani laigada COVID care center ani Khomal Lampakta Chief Minister Biren gi mityeng makhada angdokhre Manipur da COVID-19 positive oiba mioi ki masing nongma gi hengalakliba aduga layeng pham laitabagi awaba mayuk nadun leiriba asi kokhanana bagi damakta
Chief Minister N Biren gi miting makada COVID care center kaya ngarang dagi ran tawba hokre ngarang dagi temporary COVID care center oina ran tawba hoki basing adude Balbabal Indoor Stadium Kumal Lampakta phamung chani yankai leiba temporary COVID care center ama National Sports University Kumal Lampakta phamung chani leiba COVID care center ama ngasi dagi hangdokre loina da lamboi khongdang khong dagi phamung chadruk leiba COVID care center amasu athubam batamda function tawba hawragani aire Masih dan ngasi dagi huna Bisnupur District Headquarter da phamung hombudra leiba COVID care center amasu hangdok tuna COVID na naraba mioi sing layang bagi khutong chaba phagan ba hokre Licypriya kangujam na oxygen consentrators machine chani Leiduna Covid patient sing na mateng panggadouri Environmental and Climate Justice activist am oiribi sahi mapandang haribi Manipuri masa Licypriya kangujam na COVID-19 lachat na nabadagi sorhon bagi awaba mayok nariba anaba sing kitabagta oxygen consentrators chani Leiduna mateng panggadouri machine amam dalupa lising yang kay pipa machine asi halbuin machine tara leire machine nama Nagaland ki Kohima da laibi sahi yang kay mapansurabi naganupi ama COVID-19 lachat na nado na dilita leire banapi asida Licypriya na kudol tawdan napi asida sorhon bada aso mateng pangbangamkre masih kita magto napi asik imong gimiyoy sing na Licypriya po thagat papangtorakle Licypriya na social media da thagalak pagi matungin adi concentrators machine amam dalupa lising yang kay pi Puna mesin chamba lai gani mesin lai bagi senpam sing asi mang na tungsin saba senpam amadi award kamari lai na pirak paga senpam na lai bane me amada mioi chom tara gani thoi COVID-19 positive oikhi mioi manga Leikhidre Manipur ngarang hoki papung kunmari da mioi chom tara gani thoi naura COVID-19 positive oikhi paga loi na mioi manga COVID laichat asin maram oituna Leikhidre ngarang phoboda COVID-19 positive oikhi ba apan ba missing lising kuntra ma thoi chanipan marfutra ni panchore Aduga COVID laichat asina maram oitet Leikhidre pamioi ki masing chamri tara sugre Maragasida Orisiada Numit taraga marini lockdown thamkhre Orissa sarkar da haujik laibak asida COVID-19 oirkliba phibam asig mari leina Numit tara marini lockdown thamkhre lockdown asing hasidagi ahurga me tara mang ani phawba janagane haire lockdown manungi wana sarkar na tongan ba chakna kalun kya suk Laothokkhre haire Aroi vedo content asigi maru aiba pau khara asiba pau tamjariba Manipur Local News YouTube channel amadi Facebook page asidagi yang biri bopna bopathaga jari channel asina tomda kanarabadi subscribe tawbi subscribe tawbi romoloina like and share tawbu sukawi kun puna boppo amukana thaga jari